अहानबदा मरुइबा पाउ Give blood, give hope together we save life है थीम दा World Blood Donor Day पांगथोखरे अहमदाबाद प्लेन क्रैश थौदोक्ता लमदम असिदगी केबिन क्रू अनि लेखिदबदा मणिपुर पीपल फ्रंट ना अवाब फोंदोरकले मणिपुर दा कोविड केस मंगा सुखरे मियोय 53 टेस्ट तौखरे लुपा कोर कुनगनी थोइरोम के मिथेम्फेटामाइन किलोग्राम 58 हेना फागतपा ngamkhre amadi lakliba tang 13 tagi Jennings Hospital hanagum ana laying chathaba hawragani Pau midyeng tabiri basingbu elangbam dilparani chanuna taramna okchari pau sandokna pizari Malemgi oina pangthoknariba World Blood Donor Day Give Blood Give Hope Together We Save Life haiba thimda Blood Center Jennings na sinduna World Blood Donor Day gi thoram ama Jennings ki Blood Center da pangthokre thoram aduda President member oina Jennings ki Director Professor L Usharani Devi Jennings ki Medical Superintendent Professor K Hais Lokeshwar Singh Jennings Blood Center ki in charge Associate Professor Dr. Ogit Chandar Singh Amade, Jennings Blood Center ki Senior Medical Officer Dr. K. Surjit Singh na saruk yakhe. Thoram aduga mari lainana Jennings Blood Center ki Senior Medical Officer Dr. K. Surjit na phongdokhibada mamang sahi ing kumjali sing aniga kunga mari da tongan ba organization sing na Jennings Blood Center da voluntary blood donation tawna miyam gi punsi kanbada saruk yakhiba sing adubo Jennings ki maikai dagi ikai khumna ba utpo ina ngasi certificate amasung achamba khudol piduna makhoi bu pukning thogatke matungda su lamdam asiki miyamna blood donate tawbiduna igi darkar oiba anaba singe punsi kanbada punna saruk yamina si haina phongdokhe Jennings ki blood center du su pangthok sabani roina siki chau mayok na rupa adu bidong cha da Jennings itself yamna sathina su ubuduna koi chau na di pangthok ko gamjadre ngasi function si blood donation game ama yawnaba honajaramani adugu madu last hour da bitangai sadana follow tawraga apagi formal function si apagi tawjabani sidai da maroina apagi last year 2024 sidai da voluntary blood donate tawbihiba apagi organization si apagi individual oina di apagi apagi data du pot pagi madam pangidabadagi organization si oina patong tawjaraga apagi angai badana ngasi Sigi important as Kanjaraga, Jennings, Panguk Sabani, voluntary donor organization among the Togumna, Dungasu, the donation activities in Shanghai, political state data, Ekapada, Matutaraba, Shanghai, Ekapaya, Anab Sing, Chicken, but Sauraba, donation, Hodamati Yabu, and Jennings Blood Center to Panguk Sabani, Ruena. Haukiba tang taragani thoida Gujarat ke Ahmedabad ke London Gatwick fawa paigdaba Air India ki flight AI787 paikhat khibaga mikup khara ki matung khanghaudana accident thokpadagi flight aduda tongkiba miyoi ama hinghauraga miyoi chani gani fuga mathoi sikhiba laibak thiraba thodok aduda Manipur dagi chahi nauribi air hostess ani khongbai lakpam nganthoi Sharma amade Kangpokpi dagi lamnungthen Singson kaubi ama Kaubi chahi nauribi anisina manung matam chadana lekhidhabada Manipur People Front MPF na thamoi shokna nungaitaba phongdokchare loinana lekhidrabi chahi nauribi icha saklabi amade ichal saklabi ani asina manung matam chadana lekhidhabada makhoi gi imung manungna nanghauriba awabatu saruk yari haina Manipur People Front na thadorakpa cherol asina phongdorakle cherol asina makha taraduna miyoi khudimakna thamoi shokhiba ngarang ngahan thokiba aeroplane kaibagi thodok aduda leihidraba singi thawaina taibang semiba mapugi leikolda ingna sikna pothabo oirasanu miyoi khudimak tambang ambanate mi oina poklabadi siba amasung pokpa haiba aduna hinglingai matamda amaga mateng pangnaba nungsi sanana angamba mateng pangnaduna hingminaba haiba sina landam asida tungkoina
ing tapa purakpa ngamgani haiba ase MPF ke chap chaba thajabane amadi chahi ani helaklaba Manipur da thokliba crisis asida Manipur gi mapandagi changlakpa miyoi kangluf kharana Manipur gi apunbagi saktam da kaina ba singnarakliba sing ase ichara ani lekhidabagi nungaitaba thodok asina amuk hanna mahosagi ing tapa phibam aduda purakpa orsano machoi taraba ase amuk hanna punba yadriba ase amuk hanna punsin bangamba oiminarasi hairi Imphal West District ki gari da leiba ladies hostel amada leiba mahairoi amasung hostel aduki mapu COVID-19 positive oikraba matungda ngarang doctor ani amasung masagi chahi nifuga mapanrom surabi nupi amagaso nauna positive oire handaki web asita Manipur gi oina COVID positive case ke apunba masing manga sukre mari leinaba singdagi fangba pawma gi matung inna nauna positive oikraba doctor ani ado Regional Institute of Medical Science RIMS tagini amana dentist oina thabak tawbani aduga amana PG tamlibani hairi makhoi ahumak ngarang test tawbada COVID positive oire haiba khanglakibani layong khajik utpanatana makhoi da ka hena khudong cha thaba thokhanbadi yaukide maram aduna makhoi adumak home isolation tawduna leina ba khanghan khre hairi mari leina ba authority na makhoi ahunga naknaruba miyoising thigatna bagi thabak paikhat pa hokre atenba matamgi manungda positive oiba masing hengat charabasu miyamda mipaiba oinadri pung baroga minute taraga nithoi tarakpada Directorate of Information and Public Relation ki khuthangda fangkiba police control room ki cherol amana haibada ngarang police na Imphal room dagi lakhiba tata truck ama Pasoi police station ki makhata leiriba New Kaithel Manbida police na check tawpada truck asigi shilling da losinduna puramba Malemgi Kaithel da lupa crore kungani thoi room ki mamal oigataba methamphetamine drug kilogram yankhai ga taret ka gram supna chaniga humfu marifuga manga fare hairi police ke chero asina hai yamlaba drug sing ase truck asigi rope selling da losinduna purambadage truck asibu thorakiba driver su fare hairi faraba driver adugi maming Nawaz Sharif kawi masagi chahi kuntraga mari rom sure Thobal district ki manung chana leiba Lilong Jingjaw dagini hairi mahakna yamlaba drug kilogram yankhai ga taret ka gram supna chaniga marifuga manga ase tongan mayom yankhai thokna yomlaga truck asita losinduna purambani hairi thogdog asiga mari leinana police na laukhatpa case ki matung inna misak adu fabaga loinana yamlaba drug sing losinduna puramba mahaki truck adu su fagale aduga mahakna sizinaramba mobile phone handset amaso recover tawre hairi mahaki mathakta Pasoi police station na NDPS Act ka mari leinaba section singi makhada case ama laukhale hairi Ising ichaw na maram oiraga Imphal East ki Porompata leiba Jawaharlal Nehru Institute of Medical Science JANIMS haukiba juntang ani dage hospital ase ising thumjin khibana maram oiraga ana laying amadi academic activities sing lab tuna laikhiba adu hauzik hospital ase sit pasengba loiduna lakliba jungi tang taraga taruk tagi hanagum emergency yauna hospital asida ana laying gi thabak chathaba hauragani hairi loinana institute asida tamliba MBBS BDS amade undergraduate ki oinasu hanagum regular class sathaba hauragani haina JANIMS ki director professor L Usarani Debina khuyek piduna thadorokpa cherol amana khangalakli Ministry of Home Affairs na Megi Tang Taramapan ing Sok Listing Aniga Kunnagamangada State amasung Union Territories ta Numit Kuntrani gi manungda Bangladesh amadi Myanmar dagi lona yadana changlakpa illegal immigrants singbo tanthokkinaba akan bayat yathang thokrabaso Manipur gi PR government na thabak oina lokhatpagi mami tadri haina mitei drive union na phongdorakle
Wafam ase ngasi Manipur Press Club ta pangthokiba paugi mifam amada luf asigi wangangloi oiba mutum Churamani na makhata na hai India gi atopa state sing maru oina Assam Arunachal Pradesh amade Tripura da mitop sing khanthokpagi thabak kan lokhatle Jun gi tang mapanda Assam government na mitop chahunga kuntra Immigration Expulsion Act 1950 sizinaduna tanthoki haibage phongphong saba pautari Manipur da illegal immigrant masing yamna lei haibasi miyamna ikhangda khangnaraba wafamni adubo hojik leiriba PR government asina thabak amata lokhattaba se yamna laibak thibani haina phongdokhe loinana hiram asigi matangda luf asina India gi president Manipur governor amade chief secretary da so memorandum ama pishinduna cookies of Furup Singh ase Manipur gi ST list ge lokthokpa tangai fade haiduna MMTU gi memorandum aduda taksinke Chief Secretary Singh aduga concerned state to the Puriba DGP Singh aduga DC Singh mari leidaba even koi military officers basida bau koi piloi pi ni to moina high secretary high ke namna darkar leiragati district khudingi koi ki online telephone number thammaga maduda kana kamai to bai se adugi update to bai so far hoji phawda si chamchal lakiba si tawkiba matu gi akoi Manipur da kari tawge haise matom da sanction tri da aina Manipur city hana mayam adu khamnare May 3rd 23 gi sidagi na masi phawba sidina hana khangam da mayam ma akoi Manipur da historical blunder mayam political blunder mayam asina maram barkan da ko si phawda mitu na laksal ladana akoi gi movement to gi mafam se asi ko mano disal ladana matam amata Southeast Asia da bai mama kan baleba ko ni haira su Myanmar gi koi gi ekona gi thong bhawa thang yalam mi haiba silet yorum mi haiba Ship Sagar yorum mi haiba 1 lakh 50,000 ke square nanti masih square mile das main lam bag yorum mi ka hai asigi mayam se World Blood Donor Day ga mari lenana RIMS Hospital da leiba OPD launch da ngasi World Blood Donor Day ing sok listing ani ga kun ga mga pangthokre tharam aduda athoiba mithunglen oina Director of RIMS G Sunil Kumar Sharma Medical Superintendent RIMS Hospital N Sanjeev Singh Dean Academic RIMS L Rajesh Singh Head of Department of Transfusion Medicine RIMS Dr. Pramita Koyumthem Former Head of Department Transfusion Medicine RIMS Professor A. Barindra Sharma Su Saruyake Thawam asiga mari leinana RIMS ki Director na phongdokhibada World Blood Donor Day pangthokpagi maru eba pandamde miyamda public awareness ama pibani amasung lamdam asigi miyamna pibagi akiba leiribasing ase public awareness watpagine India gi oina chahi gi blood watlibase 30 lakh unit ne awat pasing asi mengkhatpada voluntary donation asi mathautai blood donate tawbada amangba amata leite nupa orasu nupi orasu voluntary blood donate tawgadabani haike thawam asiga mari leinana voluntary blood donor singda achamba khudol piduna ikai khumnabasu utki Environmental activist Manikanta Muchungi Mityang Makada Thama Chupna Pangthokadaba Environment Awareness Cum Tree Plantation Campaign Ase Ngasi Ahan Buoina Subaltran Upliftment Organization Amadi Arafti Mayay Lekai Development Association Anina Puna Kusamnaduna Arafti Mayay Lekai da Upal Kaya Thaduna Mafam Aduda Leiba Ima Ireima Laibungda Hogdokre Upal Thasi Upal Hingansi Haibat Tim Galoinana Arafti High School Singi Mahiroi Maira Paibi Club Organization Puna Saruk Yaduna Hodokiba Thawam Aduga Mari Lenana Manikanta Mutumna Haikibada Environmental Activities Ama Oina Mahaki Punsiki Haukiba Chahi Nipalom Asida Manipur Amadi Mapangi State Singda
upal lising kun hena hinghanba ngamkhraba matung paikhalakpa khongthang ama oina campaign asi paikhalakpani campaign asida mafam chatuna upal thasi upal hingansi haiba wakhalon asiga loinana tharuriba upal singbu mapung fana hinghanbada lekai gi leiriba club amadi organization na yangsinbinaba makhoiga khusamnana chatpagi khongthang asi paikhalakpani amadi tunggi yumbi oirakadoriba inkhalakliba angangsingda environment kannabagi wakhalol laknaba ngasigi thoram asida mahairoising asibusu saruk yahanbani hainasu mahakna makha takhi amaromda thoram aduda saruk yakhiba film actor ama oibata natana saisakpa amasu oiriba hamom sadanandana haikibada miyoi masel marakta achau masa khaidina magi haiba wakhalon thadoknaduna manaba wakhalon amada chapminaduna ngasi climate change na maram oiraga thengnariba awabasing asidagi kanminase upal ama thaba matamda khwaidagi maru oiribade upal adubu hinghanba amadi yengsinbagi wakhalon asibuni mahai loisang singi sintakpi singna angang singda takpiba matamda maru oina takpiduna afaba nada yektaba khunai ama oihanbada laihangani haiba wafam singsu phongdokhi Hagi jugai tawdana chamna khallagasu lenga ke achoba thaba amadi tawri tawragasu mase aikhoi punamaki class da kumdharaga afabane bo hairadi mang chokthoga mangda tharaga thabak tobu mi singi manungda masu amane edon tawse hai kandane adudi tawsine ana ata haiba afaba phatabuduna kone ta khannarak bai tare adu tawrose ta haiba tawdringai da budi loinamak yathok ka dawrine aina haijaningbadi upal thaba haibase upal se hingan bada hasbadu khattanate upal dogi marumda ikoina ngasi so holli base ikoi se hingadawri bane hujik climate changes me am lakli base da yengo hujik gari me am khami ore loiraga thokhi badane ikoi su gari sta changna bo hona bada ngaha khang do ga leigane sit sida scooter macha la iba singchida kakhatna bo hona bada si paidraba ektom jalo bada mase awon mane आई कैंपेन से अखोगी लेकाई की क्लब सिंग दा खुसमनरगा सकनी खोंगा सकदबनी खोंगा चलगा अखोगी लेकाई सिंग दा क्लब सिंग जिगा हाई aina tharammaga sakhaga da habdi initiative ka wudune yam dakar oide hadi aina thamjani mafam je u thabadudi arai bani u hingan budune yam maru oide initiative se lekai gi club organization aduga maya pai bijing jiga amani initiative chalo bira ni hai ga da mai taraga punna samna ga hai tare sigi campaign se tawjabani environment kan ba hadi environmentalist koi landam sida khara adum lei ko adi lei baje akoina mioi khara kana environment kan mane do thoiba awolba naha jing jina ma award oi mo tam da moina hadi youth are the pillar of the nation na haine akoi naha jing jina tungi yumbi ne ba akoi makoi jing jina hadi environment kan na bagi wakhalon do sai to lang na bagi wakhalon da maru oina ai focus se mel oina akoi gi ya kan bi satra jing jis mai to focus se to jabani Ahmedabad airport ki take off hek tawkhibaga Air India ki Boeing 787 kai khaba aircraft aduge flight data recorder black box pungkun mari ki manungda aircraft accident investigation bureau AAIB ki team amana BJ medical hostel building dege fangbangam khre haire black box ase fanglabanina thodok adu mataw karamna thokibanu haibage chap chaba maram khangdok pangam lagani haire black box asina aircraft aduge flight data recorder khaktanatana cockpit voice recorder CVR na chingbasu khangbangam batanatana mari leinaba technical data single na pilot anina aroiba minute fawada sanakhiba wari singsu khangbangam lagani hairi amaromda Sardar Vallabhbhai Patel International Airport ke pakhatkibaga ikan kanadana nakna leiba BJ medical hostel ge building da kai khiba plane aduge passenger chaniga kuntraga ni thoi amasung crew member taraga ni thoi gi manungda mioi amakhak hinghauraga ataina siramani thajanari ba singgi maraktage thawal awang lekai kongbai lakpam ngan thoi gi hakchang khangbangam na ba DNA test tongna ba mahak ki pokpina ba mache kongbai lakpam gitanjali dagi sample lokre hairi
Ipa ipuna thambiramba Manipur ase ngasidi safu kayadagi piksiklaktuna tampaktagi lamthokpa ngamdre haina RK Sanayaimana phongdokre wafam ase ngarang Imphal East ke Nongsum Khulgi Community Hall da pangthokiba Khameloki lanfamda thawaina pontha pikraba athauba tarage ani suba ningsing kumongi thauramda saruk yarduna phongdokhibane mahakna makhatana phongdokhibada Kukina Maitai da Landarakpa haibase karamba pandam da Landarakpano khangadabani Manipur gi apunbagi saktam thugainaba Kukina khulai paidna Landarakpane Landarakliba ase Kuki khaktagi koknate makhoibu saugatpa achauba khut yauri haibase aikhoina khangi haina mahakna makhatana phongdokhe Manipur le pa mase tahana bidongta Kuki khulai paibasina Maitai da Landarakpuni adunadi Maitai furubna logada firwase Maitai furub khaktagi nataba Manipur lepak kanba Manipur gi asemba Manipur macam hoina Manipur lepak kana wana bada Maitai furub kana wana bada madugi achadu lofong thokpa yum ni habase ase atme amang singere Maitai khaktagi khalagade Manipur sesta Manipur kanba ngamo ojo thoa Maitai furub khaktesu tongke kanjana wana bawa ngamga phekla kene maramdi tampaga masa singga question belanda aduna hamji ekhoina hogimat 제가 verses that when 되게 거기 생각하나래 자기만 하는데 당티가 뭔가 하 콩 각바 낙가라가 하빠 매만 수많이 당티가 뭔가 하래 그러면 우리 마이티 소도마이나 하랄라가 아니에세 그러면서 Nungsi sana yung naman ng dero pinamala hembase masih manipulya pak to kaya pwede ba lo kong World Meitei Council WMC na India lengak na Meitei Furupu namthanaba chatharakliba thorangsing ase yaningde haina phongdorakle Meitei khul ngak pasing na Manipur gi apunbagi saktam ngak tuna thamna bonari adubu laibak thibade khul ngak pasing bu India amadi Manipur lengak na ngahak leitna fajin punchinba amade aki akhang kaya piba ase yaningde haina Council asige General Secretary Abudam Abogi Warol amana phongdorakle December ki tang kun mathoi ing sok lising aniga kungamari da Moirang da pangthokiba Council asige manga suba plenary session da lokhiba warip singi manungda marai bag nungsiduna tholakhiba Meitei khul ngakpa singbu tangdu leitana leina leiba yanaba Meitei regiment ama lingkhatpa haina warip nakhe Hariba warip ase Manipur integrity ngaknabagi damakta Council asina lokhiba warip ni amasung masigi matungda mari leinaba singda memorandum ama pishinduna hariba warip asibu thabakta onthok pirakna pa khanghanba laikrabane adubu laibak thibadi ngasi fawba thabakta onthokpagi mahutta hena dum awaba tahalakpa amasung micham miyamda hena wahalakli haina mahakna makha tarakle chahi ani hena awaba nanglaba miyamda miwat minai chathabagi thabak ase athoba matamda India amadi Manipur lengak na lepkadabane amadi council asna Meitei regiment link khatnaba haribase thabakta onthoktuna Manipur gi ngamkhai amadi apunbagi shaktam kaidana thamnaba honasi haina phongdorakle Israel amasung Iran da leiba Indian machasing Kanadabada chathok chasin tawduna ba paktak pikre Hauzik Israel na Iran da strike chathaba hokibadagi oirakliba thodok asida pamdaba thodok thoktana ba Israel amasung Iran India machasing Kanadabada chathok chasin tawduna ba amasung mitna singna leinaba amade chaksinna leinaba leibak sing asida leiriba Indian embassy na paktak pikre Israel da hauzik oriba fibam ase yenglaga mafam asida leiriba India macha pumnamak mikup nahum singna amasung Israel authority amadi home front commander na piba safety protocol sing ngak na chatnaba lengak na khanghalakli loinana Israel Prime Minister Benjamin Netanyahu na ngasi mahaki leibak Netans ta leiba facility yauna Islamic regime asigi nuclear program da mangtak pathohalakre amaromda Israel da leiba Indian embassy na so Kanadabada leibak asida leiba India macha sing chathok chasin tawduna ba paktak pikre mase leibak asigi strike chathaba horakpadagi ni hairi
Federal Student Organization Kangleipak Fesokna Jun gi tang manga World Environment Day ga mari leinana pangthok sagani haina tawramba painting competition adu ising ichaw amadi leibaki irang na maram oiraga matam khara le kekthok chakiba adu lakliba Jun gi tang kun gani thoi nomaijing numita DM College of Science ta pangthok chargani hana tawgani tawramba mafam Modern College Porompat adu ising ichaw thumjin khibana maram oiraga mafam ase mahut chinjabani loinana hana form thajin khiba singi oinadi adumak emit card paibiraga adum competition ase yawba yagani anawa form thajin hawdaba nang hawdaba singna lakliba Jun gi tang taraga mapan fawbagi manungda thajin ba yagani matamdi hana group A gi oina class 1 to 3 amasung group C gi class 7 to 8 ki pung mapan dagina pung taramathoi amade group B gi class 4 to 6 pung amadagi pung ahum fawba pizza kiba pungfam adumaktada adumak pangthoklagani haina fesok na thadorakpa chero amana khangalakle Development Youth Association DYA Elangkhang Pukpina Sinduna Laikhidraba Oza Laishram Sana Elias Ingam Gimingda Pangthokpa Led El Sana Elias Ingam Memorial Football Trophy Hogdokre Tournament asi hogdokpaki thoramda numit asida Laikhidraba Oza Laishram Sana Elias Ingam Giloinabe Laishram Ombi Premi Leima Amade Siri Elangbam Somerendra Founder Elang Kaina High School W Sarat President DYA na Mathang Sitna Athoiba Mithungen Oina Saruk Yaduna Elangkhang Pukpi Playground da hogdoke Tournament asigi ahanbo opening match oina DYA Elangkhang Pukpi amade KMFC Sugunu sanake match asida DYA gi oina Krishnakanta jersey number 17 na 13 suba minute amade 13 suba minute da goal chanke aduga KMFC gi oina Manikhomba jersey number 9 na minute kulda amade Suras jersey number 7 na minute 13 suba minute da goal chanke Apiba matamda DYA amade KMFC na goal ani chanduna draw oibadege penalty shootout kaunaduna DYA Elangkhang Pukpi na KMFC Sugunubu 3-3 ta thoikre tournament asigi ani shuba match ta YOC Yandong amade Kairak Football Academy Kairak sanaduna match asigi YOC gi oina Krishnakanta jersey number 7 na taraga mari suba minute ta goal chanke aduga KFA gi Srinivas jersey number 13 na 13 suba minute ta goal chanke apiba matamda YOC amade KFA na goal ama chanaduna draw oibadagi penalty shootout da YOC Yandong na Kairak Football Academy bu 3-3 thoikre ngasi ani suba numit ki oina ahanba match da TUC Thongjau amade Waikhong FC nungthil pung ani da sanagani aduga ani suba match na nungthil pung ahunga makhaida Haibong Makhong FC Laimaidong amade SSC Laimaidong maning lekai sanaragani hairiba tournament asida tongan ba team 13 na saruk yaduna sanari Awal bada marui pa pau amuhana Together we save life haiba team da World Blood Donor Day pangthokre Ahmedabad plane crash hawdokta lamdam asidagi cabin crew ani laikidabada Manipur People Front na awaba phongdorakle Manipur da COVID case manga sure miyoi 13 test tawkhre Lupa kro kungani thoi rongi micham pitaman kilogram yang khai ga daret hena phagat pangamkhre
amadi lakliba tang taraga tarukta ke Jenims Hospital hanagum ana laying chathaba hawragani Hoziki oina di Mami TV nya sandok chaba Manipuri Paul matang asida losinjare makha taba pau gidama miyeng tadana lebiyo